ꯊꯥꯁꯤꯒꯤ ꯑꯅꯤꯗ ꯀꯨꯝꯕꯤ ꯁꯦꯇꯨꯄꯨꯔꯗ ꯂꯩꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯁꯣꯔꯣꯛꯇ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯂꯧꯕꯨꯛꯇ ꯂꯥꯛꯄꯗꯒꯤ ꯅꯨꯄꯤ ꯃꯌꯥꯝꯒ ꯁꯥꯎꯅꯗꯨꯅ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯀꯨꯝꯕꯤ ꯑꯦꯁꯤꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯃ ꯀꯨꯝꯕꯤ ꯀꯩꯊꯦꯜꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯏꯊꯥꯏ ꯅꯨꯄꯤꯖꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯚꯦꯅꯨꯡꯁꯤꯅ ꯊꯥ ꯑꯁꯤꯒꯤ ꯑꯅꯤꯒꯤ ꯑꯌꯨꯛꯇ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯧꯕꯨꯛꯇ ꯍꯪꯒꯥꯝ ꯍꯨꯟꯕꯒꯤ ꯁꯟ ꯁꯪꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯃꯔꯝ ꯆꯥꯗꯅ ꯂꯥꯛꯄꯗ ꯆꯠꯈꯤꯅꯕ ꯍꯥꯏꯕꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯑꯣꯡ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯆꯠꯈꯤꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯨꯂꯤꯁꯅ FIR ꯄꯥꯟꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ FIR ꯍꯟꯗꯣꯛꯀꯗꯕꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯀꯃꯥꯟ ꯑꯦꯟ ꯀꯟꯇ꯭ꯔꯣꯜ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ W ꯁꯔꯗꯥꯅ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯃꯤ ꯎꯁꯤꯠꯇꯕ, ꯅꯨꯄꯤ ꯅꯍꯥꯕꯨ ꯀꯔꯦꯝꯅꯕ, ꯅꯨꯄꯤ ꯃꯔꯛꯇ ꯏꯔꯨ ꯂꯨꯖꯒꯦ ꯍꯥꯏꯔꯛꯄ, ꯅꯨꯄꯤ ꯃꯔꯛꯇ ꯀꯕꯥꯗꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯀꯌꯥꯗꯒꯤ ꯅꯨꯄꯤꯒꯤ ꯏज्ꯖꯠ ꯀꯟꯖꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯕꯥꯛ ꯉꯥꯛꯄꯤꯌꯨ, ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄꯤꯌꯨ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯀꯨꯀꯤꯁꯤꯡꯗꯁꯨ ꯇꯧꯔꯨꯆꯣ, ꯁꯤꯡꯗ ꯆꯠꯂꯒ ꯇꯧꯔꯨꯆꯣ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯄꯥꯜꯂꯤꯕ FIRꯁꯤꯡ ꯊꯨꯅ ꯍꯟꯗꯣꯛꯎ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯨꯡꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯂꯤꯆꯠ ꯌꯥꯅꯤꯡꯗꯦ, FIR ꯑꯊꯨꯕꯗ ꯍꯟꯗꯣꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯁ꯭ꯂꯣꯒꯥꯟ ꯀꯌా ꯂꯥꯎꯈꯤ꯫ Poki nupana tingda bakapun payaga mara pabi lunda mulao das tausi hangi maram karina Setupurda leba Maha Regiment ngakpagi thongdi akhoi maram sadana makhoi sangsilakpani maram sadana sangsilakpasida akhoi maram sade hanbigo akhoi irang laite haina handopiko haina khoi ngaksabasida makhoina karem ka thaina ba usit thoidaba chakro hangro haina gyan dana phajana akhoi knowledge laina akhoi gyan dana makhoi da request tawjaba matamsida moi karem ka thaina ba koi sen ba nupi na habu kai su oidana urakpa makhoina iruzage hairakpa labuk lamhangda nupi mayam marakta makhoina iruzage haiba maram karigino makhoina karigi mami mana phaksilapno chakro hangro na phajana haina re moina ngayo haiba matam ngaira lai ngaiba matam makhoina karem ka thaina kabati sanabagi taita nupi na hasni usit thoi daba koi sen ba karem ka thaina ba matin sitba mami mana